Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipura Water Prevention and Control Pollution Amendment Act lising ani kunmari chanhanaba Kendragi Environment Forest amasung Climate Change Mantri Bhupendra Yadavna Rajya Sabhada ngasi statutory resolution ama pukhatkre Birodi sadasya singna Manipura Mikhal pangthoknaba dabi tauri International Day of Persons with Disabilities lising ani kunmanga ngasi Manipur gi mafam kya da paksan na pangthokre Manipur ngasi mioi mapan khakta dengue positive oiba thenaki hauji phawda mioi lising manga hena positive oire India Meteorological Department Imphal Center na hari lagliba numit humni asida raija sigi mafam kharda laisil kungna thagani amasung Kendragi Information amadi Broadcasting Mantri Ashwini Vaishno na hari lebak asigi ganatandra da sasinaba I pauna achoba singnaba ama oirakli Manipura Water Prevention and Control Pollution Amendment Act lising ani kunmari chanhanaba Kendragi Environment Forest amasung Climate Change Mantri Bhupendra Yadavna Rajya Sabhada ngasi statutory resolution ama pukhatkre resolution adu khanabada saruk yaraduna YSRCP gi sadasya Ayodhya Rami Reddy hai aingyoba framework asida surface water khaknatana ground water gi matangdasu konsin gadabani manghai ground water asi state ki subject oirabasu Rajya khara khaktana masigi ain semduna pass tawkre manghai Rajya singda leinungi ising ningthijana yengsinbagi tangai fadaba lei DMK gi P Wilson na laibak asda tholiba pollution gi matangda wafam kya phongdoki mahakna Tamil Nadu da fluoride contamination tawre habigi wafam sing phongdokpaga loinana Manipur Vidhan Sabha mikhal pangthoknaba dabi tawki Mangnai Rajya Vidhan Sabha matam kayam kuina suspension tawduna thamgadoribano aduga sangsana Rajya Vidhan Sabha gi daita lawduna bill pass tawgadoribano Khana nainaba aduda saruk yaraduna Trinamool Congress ki sadasya Susmita Debna Manipur matam sangna Rashtrapati Sasan thambagidamag Kendra Sarkar bu hunduna ngangki manghai Manipur suspended assembly amasung Rashtrapati Sasan leiri maramaduna Englising ani kunmari gi amendment asi kari darkar leibage manghai mioi kya relief camp da changjapam lawduna leibatanatana lanjenarba mioi kya na Raj Bhavan mamangda khongjang changsilingai charakta Water Pollution Act puthorpa asi laibak thibani Kendra Sarkar na Manipur mateng pangning labadi kudakta ganatantric oiba mikhal pangthoknaba honagadabani Congress sadasya Neeraj Dangi hai Manipur gi phibam phatribana resolution asi sangsata puthokpani haina lawi Rajya duda ain amasung shanti raksa gi phibam yamna phatre sadasya kyana makoi gi oiba motsing pinaki International Day of Persons with Disabilities lising ani kunmanga ngasi Manipur gi mafam kya da paksan na pangthokre kumsi saigi hiramna fostering disability inclusive societies for advancing social progress haibasini Chief Secretary Punik Kumar Goel hai matam amada haksangi phibam mimanadraba miyoi singbu Biklan haibadi person with disability haina khangnarami adubo Pradhan Mantri Narendra Modi na makhoibu dibyang kaure masigi wahantokti asiguma miyoi sing asi isona aikhoida piba kudolni haibasini Rajya gi Social Welfare Vibhag na sinduna ngasi Imphal gi City Convention Center da pangthokiba International Day of Persons with Disabilities thorom da wangang bada Shri Punik Kumar Goel na hai haksang gi phibam mimanadraba sing haujik aduki matik honaba kanduna miyam marakta thong manana hingba ngamle Malem gi thaktasu tongan ba laiba ki lusingba singna makhoi gi tawba ngamba thauna amadi lingjel sing khangnarakle mahakna hai Persons with disabilities can excel in this world. We saw today many of the sports persons participating, getting medals from Manipur. Manipur otherwise also very good in sports, and these persons with disabilities, they can get more medals for us to this society. We need to empower them, which is the foundation of participation. Every year we celebrate in Goa International Year of Disabled, and that gives a very good exposure to our friends, our PWDs. So Manipur should participate in that event. We should show our state, our talent of our persons with special abilities. Handicap Development Foundation Manipur na Imphal iski khabai soida leiba Babina Hospital amasung Advocate Laisangthem Rosemani Memorial Trust ka kusam naraga International Day of Persons with Disabilities lising ani kunmanga hospital asigi auditorium hall da pangthoki thorongi saruk ama oina idan tawigi thoram su pangthoki
Jiribam Jiladasu International Day of Person with Disability Lisingani Kunmangai Thoram Achievement of Rising District Welfare Office District Project Office Samagra Shiksha Abhiyana Punna Sinduna Lakhimpur Leba Institute for Children with Disabilities ki campus ta pangthokki. Thauramadu Jila Adugi Deputy Commissioner Krishna Kumar SP Prakhar Pandey amadi atei official kyasu saruk yaki Thauramadu Deputy Commissioner Krishna Kumar na hai haksangi fibam mimana draba singbo awangba thakta ikai khumna bagalonina punna chatminarabadi afaba chakhotpa jila ama oiba ngamgani Kangpokpi Jila dasu District Administration amasung District Social Welfare ga punna sinduna International Day of Person with Disability ki thauram DC Office ki conference hall da pangthoki thauramasta District Administration amasung District Social Welfare na mioi tarada kudol potsing piki Bisnupur Jila da Numin Asi Kiam Baningsing Sanglain da District Social Welfare Office na DDRC Bisnupur Manipur Guidance Center Imphal amasung Society for Empowerment of the Disabled Moiranga Punna Sinduna Pangtoki Tauramadu da Wangangmada Jila Sigi Deputy Commissioner Puja Elangbam na Miga Mimana Draba Singbo Imung Manungi Mioi Singa Ningtina Loina Bibaga Loina na Makoiba Matam Leba Kibikta Lamjing Lamtapiba Yamnamak Tangai Pati Haiki Perjol Jila dasu Numin Asi District Administration amasung District Social Welfare Office na sinduna Deputy Commissioner gi Office ta pangtokki Thauramadu da Wangangmada Jila Asigi Deputy Commissioner Manwam Singna hai samasasna migi mimana raba singda afaba mongda yenglakpa miyengna matam kayadagi makoibu hangoinaramba adu haujikti leitre Thawal Jila dasu Numit Palan Asi District Social Welfare Office na Development Women's Program Center Regional Institute of Handicapped Persons Educational and Rural Development Organization Rural Development Society and Center for Development Activities Thawala Sinduna DC Complex ki Mini Secretary leba District Social Welfare Office ta pangtoki Thauramadu da Wangangmada Deputy Commissioner Hana Kamain hai miga mimana draba sing nungai yaipana leinaba asa singna miyam honagadabani Tamenglong Jila da Numit Asi District Social Welfare amasung Tamenglong Handicapped People's Association na sinduna Jila Asigi A Gap Hall da pangthoki Kaksing Jila da Numit Palan si Library and Information Center Kaksing ge Auditorium da pangthoki Differently Able Persons Welfare Association na sinduna pangthokpa thoram aduda akhang ai kyana wangangki tabiriba pawasi Akashbani Imphal degini Manipur ngasi mioi mapan khakta dengue positive oiba thengnaki puna sample kunithoi test tawda mioi mapan asi positive oiba thengnaki bani Rims Hospital sample tara humdoi test tawda mioi taruk positive oiki Jenims Hospital mioi mapan test tawda mioi ahum positive oiba thengnaki Raijagi haksel bibangna topa cherolaman hai Raijasta hauji phawbada sample lising tara matoi chawnga marphudra tare test tawda mioi lising manga chamri marphu manga positive oire Kendra Sarkar ki Financial Services Vibhag ki makhada Manipur sinba thungbada pangthokliba Depository Education and Awareness Fund gi matangda miyambu ningthina khanghanganbagi kem tha asigi kunthra matoi phawba tongan ba jila sinda pangthokli kem asi State Labor Bankers Committee Manipurna District Collector gi makhada pangthokpani thauram asigi sarugama oina Thawbal jila gi Tentha Laibung Community Hall da lagliba irai numita kem ama pangthokani 11 kV panel 132 by 33 by 11 kV Chandel substation na konma mapam singda hayeng ayupung mapandegi nungthil pung ahum hawa mai mutkani MSPCL na thopa cherol amada hai 11 kV panel gi oina routine maintenance tawgadaba maramna hariba matam asida mai phangloi masigi matam asida 11 kV komla thabi amadi Chandel feeder gi consumer singdasu mai phangloi hairi India Meteorological Department Imphal Center na hairi lakliba numit humni asida raija sigi mafam kharada laisil kungna thagani Imphal East, Imphal West, Bisnupur, Thawbal, Kaksing, Tamenglong, Senapati, Churachandpur, Fairjol amadi Ukhrul jila da ayuk anganbada laisil kungna thagani Amaromda India Meteorological Department hairi awang nongpok lamsing Assam, Meghalaya, Nagaland amasung Mizoram gi mafam singda lakliba numinini humni asida ayuk anganbada ka hena laisin tharaba yai hairiba phibam asi Himachal Pradesh amasung Orissa da mayok narba yai Met Department hai Tamil Nadu Puducherry amasung Kerala gi mafam kharada hayeng phawba akanba nong churaba yai Punjab amasung mayai thangba Maharashtra da lakliba numinini asida ka hena ingani Akashbani Imphal gi pau tabiri Kendra gi Information amasung Broadcasting Mantri Ashwini Vaishnaw na hari Leibak asigi Ganatandra
Sasinaba e pauna achoba singnaba ama oirakli social media sasinaba e pau AI na generate tawba sasinaba singi mathakta akanba thabak lokhotpagi tangai phadaba lakle Lok Sabha da hanglakpa wahang amasung makhataba wahang singi paukum piraduna Siri Baisno na hai AI na generate tawba sing khangdoknaba amasung masigi mathakta thabak lokhotnaba draft rule ama fongle mangnai sarkar amasung press council of India na pauksi natraga TV channel singi mathakta lakpa wakat sing kupna yengsilli Mantri Nahai, Sasinaba e pau natraga Sasinaba wari sing matik chana thengnagadabani, masi thengnaba haibasi Kendra Sarkar, Rajya Sarkar amasung civil society singna amato ina punna honaminabagi tangai padabad lay. Regional Artificial Intelligence Conference Meghalaya gi konung Shillong da leba State Conference Center da Convention Center da ngasidagi haukre. Thauramasi mathang seida pangthokadriba Bharat pumbagi oiba AI impact mifamgi mangonena pangthokpani Thauramatu da virtual oina wangangmada Kendragi Information amasung Broadcasting Mantri Ashwini Baisno na hai Regional AI Impact Conference asi laibak sinba thungboda pangthokli mifam asigi maroiba miyengdi miyam prithibi amasung khumang choksinba haibasini Mantri na laibak sinba thungbada AI chokhanaba Kendra Sarkar na paikhaliba mission gi matangda wafam kaya phongdoki mission asigi makhada haukiba chehi manga ase lupa koti lising tara charum hena kaitokre Mantri na hai Shillong da leba nelit ta hangdoliba lab set asigi mathakta Shillongi ITI amasung polytechnic da lab amamam linglagani masigi mathakta turada leba ITI da lab ama lingnaba thaurang leire mangnai sarkar gi pandamdi mioi lak tara rom AI skill gi training pibani Rashtrapati Draupadi Murmu ngasi International Day of Person with Disabilities ka mari lenina Naidrida National Award for Empowerment of Person with Disability lising ani kun mga yan thokre manasing asi person with disability singi hak amasung thoksil thorang singda puning thogot po oina manaasi pibani thoramadu da Rashtrapati ni hai dibyangjang singi hak amasung thong manana miyengda punna thabak tawminabana samas ama sakot hamada chawna mateng oigani सरकार के साथ-साथ समाज को भी दिव्यांगजन के हित में जागरूक और सक्रिय रहना चाहिए इससे सरकार के प्रगतिशील प्रयासों को बल मिलेगा समाज द्वारा दिव्यांगता से प्रभावित लोगों की गरिमा और समानता पर ध्यान देने से दिव्यांगजन अपने जीवन में अधिक प्रसन्नता और कार्य क्षेत्र में अधिक सफलता प्राप्त कर सकते हैं दिव्यांगजन की गरिमा आत्मनिर्भरता और आत्मगौरव को सुनिश्चित करना हम सभी देशवासियों की जिम्मेदारी है Chhattisgarh ki Bijapur jila da chathagiba operation ameda Maoist ki mioi taret amasung security personnel ani sire jawan ama sokle Bijapur jila ki SP Jitendra Yadav nai akaknaba pau phangbadagi Bijapur Dantewara jila ki ngamkhai paringda Maoising leire haiba pau phangbadagi District Reserve Guard Special Task Force Cobra Unit amasung CRPF na Dantewara amasung Bijapur jila dagi thi humbagi thabak chathakibani Haujik sanabagi pau Waikhom Chitradhani dagi Morning Star Association thang kunjam lekai na sinduna chathariba manga suba state level L Ibocho Memorial Open Cricket Tournament ki thang gi lining tholampa kunjam lekai ground ngasi sanakiba match ta HBC hiang khongna YWDO thang oina bu wicket nipal da thoikre Gujarat ki Ananda leiba Lal Bahadur Shastri da chathariba Kuch Bihar Trophy Plate Youth First class match Manipur na Mizoram run chani humpumari da thoire tara suba MNCA plate tournament ki ngasi thawbal gi moijing public ground sanakiba league match ta SSU Singjamai Kawana Sagolban United Sagolban bu wicket manga da thoiki Imphal gi Lairenjam public ground sanakiba atopa match amada Sedo Thangmai banna YAC school bu run tara nipal da thoiki Orissa gi katakta BCCI na sinduna pangthokadoriba Bijoy Merchant Trophy lisingani kunmanga kuntarukta saruk yagadaba Manipur gi chahi tara taruk makha gi nupa macha gi team hayeng Imphal thadok lagani ahum suba Premier League lisingani kunmanga kuntaruk ki ngasi sanakiba match ta Sangai Heroes na Asufi F Ebu Panjal ani sinoda thoikre atopa match amada anoba imagi mangalna Imphal Youth Football Club pu Panjal ama sinoda thoikre Kargil Bravehearts Memorial Football Tournament ki ngasi sanakiba match ta Rindam Khuna Tonsen FC pu Panjal ani amada thoikre Rajesh Thagachari Chitradhani Aroibada Maroiba Pau Manipur Water Prevention and Control Pollution MMN Act lising ani kunmari chanhanaba Kendragi Environment Forest amasung Climate Change Mantri Bhupender Yadavna Rajya Sabha da ngasi statutory resolution ama pukakre Birodi Sadasya Singna Manipur Mikhal pangthoknaba dabi tauri International Day of Person with Disabilities lising ani kunmanga ngasi Manipur gi mafam kaya da paksan na pangthokre
Manipur ngasi mioi mapan khakta dengue positive oiba thengnaki. India Meteorological Department Imphal Center na hari lagliba numit humni asida Rajya sigi mafam kharada laisil kungna thagani amasung Kendra gi information amadi broadcasting mantri Ashwini Vaishno da hari leibak asigi ganatantra da sasinaba I pauna achowa singnaba ama oirakli pau luijare.